वाटलिबा मतम असगी मनुंगदा IDP सिंग अवाबा कोकनबनबा अमदी मचोई ताना कायबगुमलबा इरमदम असि कननबा होतनबा याबा लेप्तना होतनखिगनि हाइना MP डॉक्टर अंगोमचा बिमलना हाइख्रे Manipur ISBT amadi city bus service numit tarani gi manungda thabak tawba hauragani haina additional chief secretary Anurag Baspaina haikre amasung White Water Supply Scheme da miyamna ising fanghalu haina thomjin badage ngasi dage mahosagumna ising piba hokre Kurumjari STB gi paw meeting tabir basung taramna okchari paw shandokna pijari Haining ba kaya haiza sanu training ba kaya chaija sanu MP gi term chahi ahum makhai watli IDP sing awaba kokna naba amadi machoi taina kai ba gumlaba iramdam asi kanana ba hotna bada lepa leitana hona khigani haina Lok Sabha gi MP Dr. Angomcha Bimal akoi zamna Khekman Development Committee na sinduna Khekman Jila Kaithel da pangthokpa mahak pu okpagi thoramda haikre MP Bimol na makhatana haikibada Manipur da Hosik Indian Army listing contra lairibani masigi mathakta BSF na chingba company kaya amadi state force da security listing ni furoms su lairi pumna mak asi laina karamna praja sing mayum makai thadoktu na chena duna relief camp ta lairibano Hosik oriba Manipur gi fiba masi yamna lure taraina loba chumloi mache tana kairaba glass amabu mahaki frame aduna yanduna thambagum oire mapan thong da su kaide hairabasu manung dadi mache tana Manipur kaira gumbani praja sing na checksina hai sing na leiba amadi hotnaba tangai fade party khara natraga miyoi khara na core issue haiduna tawgadaba kaya hangadaba kaya nathaiduna leire core issue asi prajana tawgadabra natraga lengakna tawgadabra haiba adu miyamda mamutana khanghandre khudong chaba kharagidamak namsinduna thamle mayum makai mai thadoklakpadagi lanjenari ba miyam irangna maram oiduna leikidraba kayagi imungi awaba asidi core issue natabra core issue ni hariba singasi prajana tawgadabra natraga lengakna tawgadabra core issue ni haiduna prajabu chamamna haliba aikhoi pumbana wakal taminasi India gi karamba logi makhada karamba authority na Manipur manungda buffer zone thamlibano masigi matangda RTI thakre PIL amasu makhatana thakigani MP ama oina hotnariba kaya asida kuki organization kharana buffer zone gi matangda wanganga nu haina personal threat tawraklibani amaromda tampaki miyoi kharana karem kathaina na ngangli MP gi term chahi ahum makhai leiri IDP singi amadi machetana kairagadra chingnaraba lamdam asi kananabagi damak changsiliba maikai asida lepa leitana changsin khigani haiki Kuki kamu na cheto ba hey bimola MP nanai park ne na kilometer chatruk ke yankhai bhatang le juda irian jana gyan ta na swing da di leyu thola kanu buffer zone che accept tau ba na cheto le ba alai da mai dei masa kamu khona mateng pang jana trama tau da na ngang na khot na thamba gi manui na moi gi kamu da yaw ba moi na thak pa kamu na ngang ni ko iram dam si da buffer zone bam thamjale changnam de so khang ni ne ba sidha ge ra thagat ke da tau da wi thok di dum tau ne ba thawak tau da state level to sabara sana thugai ra ka bobi cultivation ho chikin nang inganu khombe kha chamna daga saitol me chingna thabada Manipur police changba ya ga do ripra bo sing mate officer adu gi state ki legitimation ha na recover tau da bi da kada de core issue immigration core issue in tau le si kari no ba amu so ren inga ka ni sitara ka ga core issue chairam ne na core issue chaibane te kana na tau da nu khangda da bane Manipur ISBT amadi city bus service numit tarani gi manungda thabak tawba hauragani haina additional chief secretary Anurag Baspaina haikre wafam asi strengthening media partnership for safer road haiba asida transport department asinduna pangthokpa media sensitization program da mahakna phongdokibani National Road Safety Month lisangani kuntaru kamari lainana DIPR gi conference hall da pangthokpa thauramadu da additional chief secretary textile commerce and industries and Transport Government of Manipur Anurag Baspaina Manipur da public transport ki fibam sonthariba ase hingat hanaba interstate bus terminus ISBT numit tarani gi manungda hingat halagani haike ISBT di semjin sajin bagi thabak ka na paikhatli city bus service thabak haurakpagi Imphal manungda lambi cheliba asisu hantaragani haike road safety haiba si da traffic rule ngak na chatpa khak natana lambi da thokhan ningdaba kudong thiba singdagi
punsi mangba kanbana maru oiba pandamni National Road Safety Month na ayamba accident sing ase ngathokpa yai haibasi khanghali lambi da chaliba sing na masigi wakalona si mapungfa na khanghanaba ngasigi media sensitization ki thoram masi pangthokpani su haiki Manipur da lambi gi accident thokpagi chang national average tagi heli haukiba chahi tare lom masi da lambi gi accident listing ahum mukta mioi chanipanga kuntra rongi punsi mangkre mahakna makata na hai National Road Safety Month asida Transport Department na maru oina engineering enforcement amasung education haiba asida tabak sing hena paikhalakli road safety haiba asida lambi chatliba singna hainabi ama oina laigadaba khongchet amani traffic rule amasung punsigi mamal khangnanaba angang oringai matamdage mahai masing tambada tambigadabani haike mediana miyambu wakal honghanbada amadi khanghanbada mating laiba partner ama oina thabak tawbiyu amadi miyamna su lambi chatpagi niyom sing ngakna chatpi duna kodong thiba thokhan danaba appeal su tawki Thauramadu da Transport Director KH Daina IPR Director Ngangom Uttam Traffic Control Police ke Additional SP T Biswajina Chingba Myoy Singsu Sarukya ke I appeal to all citizens of Manipur to follow traffic rules, wear helmets and seat belts, avoid speeding and drunk driving, respect pedestrians and fellow road users. I also call upon the parents through you all, teachers also, community leaders, and especially the all executives as well. I must say executives as well, to reinforce these messages consistently. Let us remember that the road safety is not about fines or enforcement alone. It is about saving lives. With collective effort, responsible media engagement, and public cooperation, we can make Manipur's roads safer for everyone. Paumi Singh na hangba wahangi paukumda Transport Director KH Dainana Ariba private gari sing loishina bagi thaurang oina gari mapu singna anauba ahanba gari ama leibada tek samadi sel khara tahanaba thaurang paikhatlakli haiki Enforcement agencies are doing their part. Sugumba sedu yana hanaba haibase it's very subjective because enforcement agency will always say that they are enforcing. And adugi poto house ko na direct adugu urakanda complaint na uragadi maybe we can take up that action or against those agencies but tariba duty tariba but sige our status is that we are like it is indicating that lots of road user they are defying the rules. Based on I would like to say that enforcement agencies are doing their part. Thobal District ke Manung Chana Waithau Pata Sariba Waithau Water Supply Scheme na Mahausagum Consumer da ising fanghalo haina ngasi miyam na Water Supply Scheme da thomjin kre Department na hanagum na ngasi ayupung tararom tarakpada Water Supply Scheme asina miyam da ising piba haukre tara nipan club faraga su khangna ba mitei Community Joint Coordinating Committee MCJCC Waithau Kiam Sifai Hauka amasung Thobal Khunau gi apunba body asina masung yamlaba consumer singa loina duna ngasi anganba ayukta Water Supply Scheme asidage mahausagum ising thabiyo ising fanghalu haina thomjin ke miyang gi iho adubu laksin nabagi damak Thobal Police Station gi osina luchingba police ki team su mafam aduda changsin duna pamdaba thodok sing thok tanana ba yengsin ke Water Supply Scheme maduna amuk hana hangdok tuna hanagumna mathau tawba hoki 18 club ki treasurer KH Inak Chana Water Supply Scheme masige Waithau gi kun khara ising fangdre haiduna Waithau gi miyam na Water Supply Scheme asi Haukiba December gi kun mari dagi solon sinduna khongjang sangsin kibadage Water Supply Scheme asige makhada ising fanghalamba consumer kaya ama ising fangdabagi awaba asi mayok naduna lakhibani 18 club na consumer singa loina duna chatliba tha asige mapan haibadi ngarang fawbagi manungda mahausagumna consumer singda ising fanghanbiyu haina mari leinaba kaya da khanghan kiba leikre ngasi dagi hanagumna ising piba hawbagi damak department pu thagat pasu fongdokhe अखोगी हानगुमना हानगी मतौगुमना तांजिंगदगी पिबिरिबा
ꯊꯛꯅꯕ ꯏꯁꯤꯡ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯑꯁꯤ ꯄꯤꯕꯤꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯇꯥꯡ 8 ꯐꯥꯎꯕꯁꯤꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡꯁꯤ ꯄꯤꯕꯤꯗ꯭ꯔꯒꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯉꯁꯤꯃꯛ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 10ꯗꯒꯤ ꯑꯩꯈꯣꯏ ꯑꯀꯟꯕ ꯃꯥꯁ ꯏꯖꯤꯇꯦꯁꯟ ꯑꯃ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯁꯤ ꯉꯁꯤꯁꯤ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯃꯌꯥꯝ ꯍꯧꯗꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯤ ꯋꯥꯏꯊꯧꯒꯤ ꯑꯩꯈꯣꯏ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯤꯗꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯟꯖꯨꯃꯔ ꯃꯌꯥꯝꯁꯤꯡꯅ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯗ ꯍꯥꯏꯖꯕꯗꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯌꯥꯕꯤꯗꯅ ꯉꯁꯤꯗꯒꯤ ꯃꯌꯥꯝꯗ ꯍꯥꯟꯅꯒꯨꯝꯅ ꯏꯁꯤꯡꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯔꯒꯅꯤ ꯍꯥꯏꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯇꯥꯛꯄꯤꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯗꯤꯄꯥꯔꯠꯃꯦꯟꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯄꯟ ꯄꯤꯕꯤꯗꯅ ꯏꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯄꯤꯕꯤꯅꯕ ꯍꯥꯏꯗꯅ 18 ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯅꯤꯡꯁꯤꯡꯖꯔꯤ Mahatma Gandhi National Rural Employment Guarantee Act MG Naregabu Paliba BJP ki government asena Beksit Bharat Guarantee for Rozgar and Azivika Mission Gramin Act Listingani Kunmanga VV Gram Haina Ming Onthoki Babu Yaning the Bafongdoktuna Nasidagi Hoduna India Pumbada Changsiliba Kongjangi Saruk Ama Oina Konthozam AC Desu Mifam Pangtoktuna Changsin Gadabasing Loktokre Imphal West 1 District Congress Committee na Sinduna Awangjiri the Laiba Konthozam Block Congress Committee Office Pangtokiba Mifam AICC ke members su Oriba ex MP Dr. Thokchom Mainiana Haukiba Chahi Lisangani Manga Daki Bharat Pumbada Chatnaba Haukiba MG Naregana Bharat ki Khungang Singh da Lairiba Mipum Khudimak Tumit Chamani gi Thabak Piduna Lakpa India ki Constitution na Yaraba Ek Asibu NDA gi Lengak Asina Maming Onthokpada Natana Khungang gi Mafam Singh da Lairiba Miyamda Awaba Mayok na Nabasinbaga Manare Legal Guarantee Piduna Numit Chamani Dagi Tadana Piramba Adu Legal Guarantee Oidabaga Loinana Sarkarna Khallaga Thabak Pigadauri Job Card Holder Amana Thabak Suzake Hairamba Aduna Hauzikna Laurok Pantha Matamda Thabak Suhan Baga Loinana Kusumansu Makoina Piningba Pibagi Maongda Lakpa State ki Share Chada Nipu Hapchenduna Lairaba State Singdage Thabak Suba Fangloidabagi Fibamda Lakpa Asina Congress Party na Lairaba State Sing Amati Miyamgidama Khallaga Hanagumna MG Narega gi Ek Asida Amuk Hanjin Hanaba Hotnabaga Loinana Hayengdagi Bharat Pumbada Kongjangsu Changsilagani Haiki अभी अनुभव लाइस ने कमाई चलेगी बावजूदी थबक सी सरकार ना डिसाइड तौर कांदा कोई पीर नहीं कराए तो पीर देगी है बले रहे यूनियन गवर्नमेंट ने हान दी 100% वजह से मनरेगा पीर नहीं से गवर्नमेंट तो दी 40% इस गवर्नमेंट पुतो है रे 60% यूनियन गवर्नमेंट पीने है रे अभी वो दी स्टेशन के पैसा ले तभी स्टेज और मगदी मुझे थबक सी पीर नहीं से ले तब नहीं पींग हम तब नहीं थबक सुनो पैसा पीते दिया तब नहीं को कांग्रेस पार्टी ना डिमांड तो दिसी थबक सुनो होगी हक कोई के पैसा फंगबी हक कोई सुबह थबक सिंह मसी कोई ने पामे बुदु टारगेट ओइब्रा महात्मा गांधी नेशनल रूरल एम्प्लॉयमेंट गारंटी एक्ट से मसी खुदकता हंजल हलु कोई की संविधान पीबा थबक सुगी पेनो से मसी अमु हन्ना राइसी हंजल हलु ऑल इंडिया की मिनिमम वेज से मसी पर हेटा पर डेदा रुपा सामरी हेलु है बसे मसी ने MPCC Kisan के चेयरमैन लाइश्रम नंदोना हौजिक पालिबा बीजेपी के भारत अमदे मणिपुर की गवर्नमेंट असिना तौनिंग बता तौदुना खुंगंग की मफम सिंगदा सुर नोम लगा हिंजरीबा मियामबु हेना वाहनबा सिनबगा चप मानना लैरे मसी अखोइना मिहुत खनबदा अफबा लाइरबा मियाम की खनबिगदबा मिहुत खलहौदबना थोलकनी हाइखि अफबदी अमता तौदना फतबदा सुम तौरगा लैरपसे सही यामजले aduna Manipur Prazar amadi mai magi kendra da laiba Prazar punamana gyan tabiraga aikoina ngasi BJP da kariba MLA myu singa se matik chado mioi ngatani haina ai ngasi media gi thungna pin tawjari mamdi moina ngasi matik chaba afaba mi oraga Manipur Prazar bo khanbo oba taragadi ngasi Manipur Prazar no wariba Manipur Prazar ngasi kapiba asi kari gi kapam thoke atari gi khoi miyangi mil amani na sakhraga ngasi government semanga maktriba moibu amona thagalasu akata na mukalasu moina laibak sason pu da government semanga ngamni haibase ay thajade aduna Manipur Prazar punamak amadi mai magi kendra leiba Prazar punamakna haiba thagri miyoi singa se lakadru 2027 election se amona moibu thagat pirakanu mokoibu amona miyang saba tawgani haina vote khomba lakpa matamda miyan mokoi vote ko tobiu haina ai ngasi miragi thumda apin tawjari ALS IAS Delhi amasung Manipur lenga ka punna khusam naduna pangthokadaba Super IAS
200 full scholarship program ngasidagi hawdokre Manipur lengak amadi Delhi da based over ALS IAS Delhi ga puna khusamnaduna lamdam asigi UPSC thagadaba khangatlaba mahairoi chani singidamak lengak na scholarship piduna lemna takpi tambibagi coaching program ngasi Imphal gi oina Porompata leiba Modern College amasung Churchanpur College ta hawdokre thawra maduda Manipur government ki higher and technical gi commissioner cum secretary gi from Puriba Ningthaujam Geo Frey University and Higher Education के Director Laistram Radhakanta amasung ALS IAS की Chief Executive Director Manish के Gautamna Thoram asage mithungnen sing oina saruk yakhe ngasi hawdokpagi ahanba numita Imphal gi oina Modern College ta mahairoi chamaga humpunipan amadi Churchanpur gi online gi khuthangda mahairoi kuntrani thoi puna mahairoi chanida course orientation cum blueprint sing pithoktuna exam asi thabada hena khudong chana naba amadi kana gadaba sing adugi matangda khanghanki thauram asiga mari lainana ALS IAS ki Chief Executive Director Manish ke Gautam na phongdokhibada ngasi dagi hawdokliba chahi amagi course asida saruk yariba mahairoi chani asida free scholarship piduna ALS IAS ki experience lairaba oza singna takpi tambigani hariba course asi phase ani thokna January dagi May fawa pangthoklaga numit 15 gi break piraba matungda makhatana ani suba phase ki oina tha ahumgi course asi pangthoktuna mahairoi singna UPSC exam asi central amasung state ta thaba yanabagi khudongchaba sing asi pigani haibagi wafam sing phongdokhi We have selected 200 students who will get 100% scholarship in the form of waiver of fee, and they will prepare with ALS at Imphal, and some of them have been will be preparing at Churachandpur for civil service exam, and this will be 1 year course, and we will complete this course in 2 parts. The phase 1 will be from January till May, mid of May, and then there will be a preparatory break of 15 days. And then we will resume the phase 2, and in phase 2 we will have 90 days of program, 3 months program will be there, and we expect that many of the students from this program will crack civil services exam either in state or in center UPSC in days to come. Tungangi lairiba miyamna thabak suzaraga fangjaramba haksing BJP lengak asina matpa yaroi haina Imphal East District Congress Committee ge President Hanjabam Jaydev Sarmana paumishingda phongdorakli Thongju Kendrada Mikhal Thengnakiba Saram Niken ge yumda pangthokpa paugi mifam aduda Imphal East District Congress Committee ge miyoi kayasu saruk yakhi Hanjabam Jaydev na makha taraduna MG Narega ge khuthangda khungangi miyamna thabak suzaraga madudagi fanglakpa senfam khara aduna imung manung punaba kaya ama yauri loinana constitution na piba miyam gi thabak su nabagi hak adu MG Narega na pibani adubu Modi lengak na ayaba piraba matamdata nahak na thabak sugadabani hairiba asti Congress Party ama oina yaba ngamloi loinana miyam na suriba thabak adugi khusumal Modi lengaka sina lepkani loinana nahak na suriba thabak adugi khusumal Chada Nifu State Lengak na puthok chagadabani haiba asi Modi lengak ki aranba khongthangni masina maram oiraga lairaba state amasu oriba lamdam asidagi miyangi thabak sufam nompham amata leiraroi maram aduna Congress Party na taliba demandi thabak suhan bagi hak thazaba mangdanabagi hak pinanaba MG Narega bu khudakta hanjin hanba constitution ki makhada thabak sunabagi hak hanjin hanba amade India pumbada miyangi thabak khusumal lupa chamri pigadabani haiba asi Congress ki demand asi fangdri faba Congress Party na leptana miyamga khusam naraga khongjang sangsin khikani haike May gi tang ahum dagi 2023 dagi nang asi bokta wana praja singse awaba kham thengna khoi war aba matam asista khoi hujik government na BJP government na tawning mata tawba lo leitraba leiba amadona hujik bharat ki mafang kuti mata tawrei singse khoi Congress Party na mase khoi yaba ngamjaroi akhoi Congress Party na akhoi gi chatliba constitution law si ngana chatpa amasung micham praja singa yamna chamna hingminaba pamba adugumba Congress Party na chanjalaiba khongjang se khoi ngasi dagi horaga akhoi makha tan changjang higani adugumba khoina puthoraiba makoina semaiba ek thugarei singse akhoi yaningde haiba se Congress Party gi maikai dagi amadi akhoi Imphal East District Congress Committee gi maikai dagi sungya yaningde haiba se ngasi press ki mafamda akhoi haijari
ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯇꯥꯛꯂꯔꯣꯏ ꯍꯥꯏꯕ ꯊꯤꯝꯗ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯉꯔꯥꯡ ꯍꯣꯖꯥꯏꯒꯤ ꯄꯥꯈꯪꯕ ꯐꯤꯜꯗ ꯄꯐ ꯅꯟꯗꯄꯨꯔꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ Manipuri Culture and Sports Development Society Assam Pakhangba Social Welfare Society Paf Nandapurna Man League Manipurna Khusamnaduna Pangthokiba Ningsing Thoram Aduda Angom Kamesona Luchingduna Ining Thau Chinglen Nongdren Khomba Gambir Singhi Saktamda Laisu Katuna Thoram Adu Haudoki Thoram Aduda Handak Chahigi Oina Paf Nandapur Hozai Taurem Kamal Singh Hada Ining Thau Chinglen Nongdren Khombaga Gambir Singh Award Amagi Hozai Katha Italy dagi Thangzam Ingen Singda Manau Ibungwa Chingthanglen Pamhaiba Narasing Khonga Award Aduga Athoba Sana Hira Chandra Award na Imphal dagi Moirangthem Indrajit Allies Meirabada Piduna Ikai Khumnaba Utki Man League Manipur gi President Soyam Chawbana Brahmaputra Valley gi Tongan ba Mafam Singda Chahi 8 Khuntakpa Ningsing Thoram Asi Pangthoktuna Lakli Lising Ani Taruktagi Hongna Pangthoktuna Lakiba Thoram Asina Choina Khundariba Mitay Sing Amata Oina Punsin Daba Yade Punsil Labadi Kanana Sumaiti ba Piba Ngamde Haiba Adu Mayek Sengna Takpa Ngami Mapalgi Chaitheng Kayana Maitei Furupta Achoba Singnaba Kaya Pirakli Masida Natana Mapalda Choina Tariba Igi Ireicha Singdasu Masimak Oi Hainingai Leite Maram Aduna Aikoi Punsin Daba Yade Aikoi Amuk Hana Kuntaklaroi Si Haiki 2006 tagina ngasi phawa pa leptana sathara koduna ngasi di sei kun mapun phare maitai sinji punsil laga akoi amato ina akoi maitai asi kanana su akoi da maiti ba pimba ngamoi maitai kudimak mayo na ngamgani haibigi lingen na do punsil laga amato ina sagat tabagi pandam adu thammaga loina na akoi leptana ngasi phawa sathaduna lagi matung tung koina so dum akoi Sathaduna Laki Gani, Maitay Yase, Manjin Tabada, Maitay Si, Kananasu, Maiti Piba Namaro, the Adugba Tona, Amaga, Punjalaga, Amatoga, Injin, Sagat Pinanabagi Pandanga, Nasilan, Chida, Manipurda Ihan Hana Christian Chatkiba Angom Porombu Ikai Khumnabaga Loinana Marirak Suba Maitei Christian Unity Day Githaram Kabo Laikai da Leba Tangkol Baptist Church ta Pangthokre Ngasigi Tharam Madu Mau Esigi MLA Losidiko MLA Paunam Brozen Pambaina Luchingba UNLF ke Advisory Committee ke Convener Ref Sabungbang Navachandra Allies Thanil Plan Missionary Dr. CM Joy Amadi Maitei Christian Churches Council Manipur ke President Ref Dr. Thiam Samuel na President Member Oina Sarukya ke President Ref Dr. Thiam Samuel na Lamdam Asida Kundaminari ba Furup Kodingmak Punsin Banatana Lamdam Asi Kanbangam Loi Maram Aduna Lamdam Asida Lairiba Maitei Christian Lining Buthaza Basing Punsin Bagi Tangai Fadaba Lai Haiba Kanglaba Su Punsin Bahaibasi Awaba Amadi Oi Ngasigi Numit Asida Aikoi Amata Oina Punsin Duna Christian Lining Bu Ihan Hana Chatlamba Angom Porombu Ningsing Duna Apun Bagi Pauzal Asi Oinanaba Thoram Asi Pangthokpani Haiki Tasengnamak Aikoi Hozik Manipur gi Tangdu Laitadaba Matam Asida Aikoi Punsin Basi Tangai Phadi Haibase Aikoina Khanglagasu Aikoi Punsin Naba Honaba Matamda Aikoi Awaba Mu Oiraga Lei Adana Tangai Phadana Aikoina Manipurda Lariba Maitei Chinau Singi Maraktagi Christian Dharma bu Chachariba Singna Aikoina Punsin ba haibase Aikoi Thabak Oina Aikoina Utpa Haurasi Haibagi Pandamda Aikoi gi Church Sing Amadi Maitei Christian Thazaba Sing Asina Aikoina Punsin Minaraga Angom Purum Sing Muning Sing Bagaloi na Maitei Christian Unity Day ase Aikoina ngasi pangthok sabani adana Aikoina ngasi asigumba numit asida Punsin bagi paujel ase Manipurda lariba Maitei Christian Sing khatanatana taminariba Aikoi jati punamakta amadi Aikoi tongan ba dharma chatliba Aikoi gi Maru Mapang Punamakta Amadi Aikoi jati punamakta Aikoi Mam Punsin Minaraga Aikoi Manipur se kalminarasi haibagi paujel ase aina pizabani Sangai Matau Karamna Kangani Amadi Ngak Sangani Loinana Sangai na Lairiba Kaibul Lamjau National Park ke Akoibagi Fibam Karamna Environment ke Fibam da Kaihandana Thamgani Haibagi Matangda Conservation of Sangai its Environment and Sustainable Development Haiba Asida State ki Thakta Numit Nini Chupna Chathagadaba Workshop cum Awareness Program Ama Ngasi Bisnupur District ke Kaibul Chingmai Awang Laikai Kaibul Lamjau da Ngasi dagi Haudokre
Department of Forest, Government of Manipur, amasung Directorate of Environment and Climate Change, Government of Manipur na sponsor tauraga Society for Sangai and Nature Conservation, Kaibul Lamjau amadi BRIC Institute of Bioresources and Sustainable Development, Imphal amasung Wildlife Institute of India, Dehradun Uttarakhand punna sinduna pangthokkiba ngasigi workshop kam awareness program hogdopagi thauram aduda SSNC Kaibul Lamjau gi President Hais Hemes Sorna Malemgi Malemgi atai mafamda fangdaba sangai ngasidi tapna masing hantaraktuna mutkiba yabagi akiba lairakpa masi matau karamna kanminagadage amadi sangai kanbada akoibagi khunja sing senthok lambi piduna sanmitlon lehandaba yadana maram aduna karamna senthok lambi pigani park asigi ecosystem karamna kaihandana thamgani haiba asi khangminnabagi wakhalonda workshop kam awareness asi pangthokpani haiki Sangai uji situation si hani condition do natre seeing that sangai ji leiba magi mayum moriba Kaibul Lamjau se phum thi ji patharak bedagi sangai ji leibang amdana sangai masing asuki matik down chatkhreo down chali se kai ba man sel ino haibasi akoina phum patharak ba phumna lekta di sangai leiba yaktaba aiti sangai ba leiba magi mayum je koi phungi mathak lebani ataw phung mathak ta adu hojik di 90% di phum je tawram bedagi loin and that basi sing de lukhaga sangai gi leibam je only 10% ngai ba hingami gi lambi lektaba masi gumasing asi department na project happy raga public kucham raga mari le na masing tanabirga tanabe sangai ji hingna na bagi lambi musu pehenjaninge loina surrounding leiba public khoju hingna ba lambi pira kucham raga akoi sangai si kanji akoi public kusu himin nabagi lambi ji jangsemina si khoju hingnabagi lambi department BBU haibadune khoina thamjeba themsi BRIC IBSD Imphal gi Director Dr. Nanaucha Sarmana Sangai Kanbada Kaibul Lamjau National Park ke ecosystem ase karamna fana thamgadage haiba ase hana khangminaba changi park asege ecosystem pharaba matamda sangai na leibada nungai na leiba yaraba matamda sangai gi masing soidana hengalakani haike akoi stel leiba parks te leiba ecosystem se kamaina restore tawdage haise akoi amka jo khanajage aduga akoina tawbe abadi adum akoina tang akoi swaida leiba kungi missing sida request tawngadi akoi pullaga akoina hairiba plan akoina tawriba plan si kungi migi mateng yaudragadi akoi kemita tawba monoi aduna adumna so koida kitang mateng pangbiu adumgi awaba haidi tawga khudung chada mayam leibusu akoi punna khanminnaraga mataw karamna akoi si tanglaba si akoi sangai su Minority Students Association MSA gi Tara Suba Foundation Day amadi November thada pangthokiba Class 3 dagi Class 10 faubagi Maths amadi Science Competition gi manamathum yenthokpagi thoram Gandhi Memorial Hall da pangthokre ngasi gi thoram aduda MSA gi President Ijus Ahmad na haukiba lising ani Kunhumdoi gi May ahumdagi Kanglup anigi marakta thokliba irang ase ngasi fauba Center Government na waroshin ama purakpagi mahut political gi khudong chaba lawduna kak tawduna laiba ase laibak thibani amadi condemn tawi chahi ahum farakla fauba IDP sing ase mayumda hanjin hanba ngamdana lairiba sing ase kaya yamna mityeng changlibage haiba ase hangba yaba wafam amasu oidi Minority Student Association ngasi fauba minority students singidama kleptuna lakli makhata nasu lepkhigani haike Sahi ahum fazalaba si kari kamaina sari ke thai ge hebase mi amna ngasi phawda akhoi gi namai ma kai leijara ka mai mem nuai nuai leiriba mi sing nadi khangba ngamde moi gi awaba mi tana khangi haibadu da leire tasengna IDP sing mayim da hanjana nangai gi step athuba da lokhat piyo aduga swat tharak liba Manipur gi mahairoi sing maru oina minorities students sing se magi phangkham thokpa right sing koi minority student association na akoi tandana sulai makha tan su tan ki gani aduga kana kumba akoi gi asaw sang sing na haitare minorities ki oiba akoi gi program hapada natna tama famda ato pada minority haraga ato form de hek tham gi baitare so tharaba community gi damakta thammi ba minorities ana leiri se minorities ki apun moina thammi poche sigi ona taina bada chali poche si tasina nungai jade masi da akoi haksanna akoi midyeng sangagani habase MSA gi site gi thamsage
Bisnupur amadi Imphal West District anigi faunafam oriba yamna maru oiba lambi ODR other district road Nambol Khori faba Chingmang to Hiangthang taba lambi miyamna Fadibi road haina su hena khangnaba lambi asida sagatliba Merakhong Bridge matamga chanana samgatlakliba asida MLATH Basanta Kumarna mari lainaba department ki officer amadi staff singa puna work progress yengsiminakre Thong asina lambi asida gari ani suna thainaba yadabagi mathakta ngai hak leitana khudongthiba thoknaba mafam su oiriba asi kokhanba ngamlagani hairi Federation of Civil Society Organization Fox Manipur gi Kabo Laikai da Laiba Head Office ta Maharaj Gambir Singh gi Chamaga Marifut Tara Nithoi Suba Death Anniversary ga Mari Lainana Chahi Taret Khuntakpa gi Thoram Pangthokre Ngasi gi Thoram Maduda Fox ki Acting President BM Yaima Sahana Preside Tauki Amadi Iningthau Gambir Singh gi photo da haikat laikat tamke Ningsing Thoram Madu Fox ka Chatminariba Loop Singh MWE UMO MKNM MMWO Fox Women Wings Bisnupur amasung Kaksing District Committee amadi KUCMA gi Thaumi singna punna saruk yaduna pangthokki Fox ki Acting President BM Yaima Sahana matam aduki ningthau macha sing Georgette Marjit amadi Gambir singna ningthau kuba munaduna Nungsinadabagi khudong chaba lauduna matam adugi Burma gi ningthauna Manipurda landaraktuna chahi taret khuntak pathoki Georgette Marjit amadi Gambir Singh Manipur thadoktuna kasar leibakta chenke Gambir Singh amadi Marjitna Manipur Levi gi lanmi Chamanga semkatuna amadi Hirachandrana magi khongmi lanmi singha nongchup singsangdagi yeknaba awagi lanmi singgi mathakta landaduna yeknaba awabu takthokhtuna amuk hana ningtamba Manipur ohenki haiki When Lambda Masita, Pundagi Pangana, Pundagi Sapina, Malay, Asikan Minaraga, a quick Punanaya, but they pa amandam when I Himina the Vayadavani, to Basay, Tapa, Anna, Hoktanamidam, a quick period, Session, Adumba, Pundagi Pangan, Pundagi Saki, Puna, one set miners, I say, Magi from the Tanjavan, that is attention. Chamaga Marifut Tara Nithoi Suba Maharaj Gambir Singh Laikidabagi Numit Ningsing Kasar Kamrangada Laiba Awapali Kuvamda Pangthoki Thoram Aduda Lupki President Thokchom Premjitna Machu Taret ki Firal Chinkhatuna Ikai Kumnaba Utki Thoram Aduda Dr. KN Chan Yauna Miyoi Kayana Sarukyake Gari Makha Laikai da Laiba Ningthauzamongbi Bina Kumari Laimage Yumda Ngarang Sakhang daba Miyoi ama laklaga selgi demand ga mari lainana imung manunggi Miyoi singda aki akhang pibata natana blank fire tauramle hairi Thawong adubu yaning daba phongdoktuna Gari Makha Laikai da Laiba Maira Paibi singna ngase wakat mifam phamkre wakat mifam maduda sarukyakiba Bina Kumari Laimana KCP ni haina saktakchaba Miyoi sing aduna lupa lak manga piyu haina demand tauraba matungda pidabadagi nongmai kaplambani Laiba ki asukyamna wanaraba matam asida selgi demand tawduna laikai asida aki akhang pohanba asi matungda amuk hana tawbigano haiki blank fire ani humlak tawramdana aigi mung manungda aigi laikaida amadi aigi leminari basingda aki akhang pohanbase masi matungda amuhana tawbiganu maramdi karigeno haba matamda aikhoise asuki matik aikhoise Kadaida Karida Haidana Hinganabagi Hakara Lauraga Sienaraba Matam Sida Siengi demand Toxindana Aikoida Sigumba Awaba Saitiang Saibise Amuhana Pibiganu Matung the Su Sigumba se Amuhana Tobidanaba Haidana Hana Haizari Lamdam asige laikai khun kayada lairiba umang laigi laibung sing asida tauroidaba kaya leptana toksinba tarabadi matam kharagi tungda umang lai laibung singi fibam asi kari oirakpa yabage haiba asi tamba ngamdre haina ukalna thadorakpa cherol amada phongdorakli cherol asina makha taraduna tauriba mawang sing asi matam chana Fongdok Hogdaba Tarabadi Umang Lai Laibung Asi Saktam Yaudraba Laibung Ama Oiraktuna Maming Khakta Oirakpasu Yai Haiki Lairiba Umang Lai Laibungi Saktam Asi Ngasigi Amadi Tungnam Chatke Khalaga Ngagtuna Thamnanaba Hotnaminasi Laibung Asi Laifamni Haibasi Ningsing Laga Laibunga Mari Lainadaba Thoram Singh Luhongba Lana Thoram Chaksa Haizanaba Amadi Atai Umang Laigi Mari Lainadaba Singh Laibungda Tokshin Bigano Laibung Asi Sengna Thamnanaba Hotnabada Pumna Magna Mateng Pangbiu Haidi Huzikatem break amatang langminasi. Matamgi nungsit nungsa amadi ainga sana maram moiraga lok tungba amadi kubana singba tatana thohalli pumna maksibu khudak ta phanba ngamlaba kapidon kap siraf
100% harbel product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba Kapidon cup syrup thakpiu. Kapidon cup syrup. Dada! Hindi magigano. Alam mo kamo, sige yung say, next time tinacheksin na laksilo ka kamo ba nine? Dada lang si juhar habaga am takidrabo. Asum na, mayam na machalbog na option lugum. Masige yung masilog, asuya nga ko kada batagi. Next time tina napseli. Next time juhar habating laptop na nabasim bani. Zaman technology siya na bana, concrete ka top na tinaba matamda, kapamul ang mukha na hinggal adli. Next TMT, strength is in the quick. Honglagli ba punsigi lambi sida aray ba chaba yaba makai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Every great future begins with the right start. At JJ School Montessori, we discover talents, nurture dreams, and shape the future of your child. Here, learning isn't just in books, it's in creativity, sports, real-world skills, and values that last a lifetime. Free Gynecology Camp January tha asi Cervical Cancer Awareness Month tabaga iroinana Siza Urban OPD Kaisampatna lakadoriba January tang 12 dagi 18 phawba ayuk pung 8 dagi ama phawba Free Gynecology Camp pangthokjagadauri. Free Gynecology Consultation, free ultrasound screening loinana investigations and procedures singda 10% concession su pizagadauri. Akupa marol gidamak pizariba number asida paw phawiro. Break imatong makha tarakpa pawda Arambai Tengolna Kuki Pumnamag Ignaba Oina Khandet Narondagi Changlakpa illegal migrants sing Hana Khandoklaba Matungda Hana Gumpuna Laiminabana Hena Fai Haina Arambai Tengolgi Luching Purel Koronganba Kumana Ngasi Imphal East ki Khurai Sajor Laikai Ima Lai Kurembi Sangnenda Pangthokiba Warriors of the Sacred Land Haina Mingthonba Lairik Fongbagi Thoramda Haikre Paikhomba Sairem amasung Rocky Hidang Mayumna Iba Lairik asi Fongbagi Thoram aduga Mari Lainana Korongan bana Paumi Singda Makha Taraduna Manipur Miyangi Mihut Oina Lairiba Singna Masa Masagi Oiba Apamba Thadok Naraga Leibak Hana Kananaba Amata Oina Thabak Taubiyu Miyamna Tengnariba Awaba Sing asi Hana Koknanaba Hotnaba Changi Arambai Tengolgi Oinadi Matam Pumna Makta Miyamgi Damak Thawai Thabaki dana lepkane state asida hojik thengnariba drug amasung illegal immigrant ki issue ase mapung fana loisindringai Manipur gi solution leiroi maram asina akaknaba waste year amagi makhada NRC natraga manaba mechanism ama tawduna mitop sing khandoklaba matung da puna hingminasi haike yai publication ki mari suba lairik fongbagi thoramadu da Maharaja Bodha Chandra College ke principal Dr. Takhelambam Babananda amadi Maharaja Agrasan New Delhi gi CMO Dr. Bobo Nauremsu Sarukya ki Kuki puna magpo khoi na yangna budong khande khoi na haijaning madi lebak sirma lebanina demographic imbalance tholei ba mayama ani drugs ki kai gi illegal immigrants mayam laiba mayam ji khoi mafam chaba NRC ni khangde na taga madu manaba any module ni khangde manaba man tawbira kanda khoi base year ma thambira kanda madulai da naro ni sanga yo mayam ji khanto kana phajana punna lemina badune khoi na pamisi madai da hana ari ba lejai ba kuki madai da la ari da la khoi na lejara ba mayam sum lejano akhoi na pamade NRC do tawraga phajana people of Manipur have do madai da phajana decide to mina ga lemina se lan tawre nghalega to asi de tongna ro yare saunare pharo yare du yaro kuina saloi ngaki di namjan gi yai tawdu madu kuina saloi maram di kai no da lebak sigi lehau gi oiba lebak sigi puari gi oiba khangdaba ngaro na sang ko mayam leire aduna ni da Karkinos Northeast Private Limited Imphal Nasinduna Cervical Cancer Awareness Walkathon Lisingani Kuntaruk Kangla Western Gatagi Lamthaduna Karkinos Hospital Jenims Campus Fauba Cervical Cancer Gi Matangda Tongan Ba Pauzil Puba Khongchet Ama Chatkre Karkinos Hospital Jenims Campus Ki Managing Director Dr. GS Moirang Themna Lamthaduna Chathakiba Cervical Cancer Awareness Walkathon Aduda Hospital Asige Dr. Singh Nursing Staff Singh Amasung Miyoi Kayana Sarukya Ki Awareness Walkathon Aduga Mari Lainana Karkinos Northeast Private Limited Imphal Gi Medical Superintendent Professor Y Indibarna Nupi Oibi Singda
toina naganba cervical cancer amasung breast cancer gi matangda hena mamutana khanghanaba pandamda wakathon asi pangthokpani kanaguba singna cancer laina asi kibadagi yengthoktaba losenduna thamba asi afaba khongthang nate ngana yengthok horaga checksin thorang lokhatlabadi fabagi chang wangli matam chana HPV vaccination tahorabadi cervical cancer na handaba yai haiba sing asi miyamda khanghanaba pandamda wakathon asi pangthokpani haina su phongdokhe mahakna makatana masafaba khunai ama oibada masafaba nupi oiba yamna mathau tai maram aduna nupi oibi singda naba cervical cancer amasung breast cancer da ke ngakthoknanaba ekhoi mayam puna thodang lawminasi haikhe Manipur khwaidagi naba cancer si breast ki cancer na number 1 oi aduga cervical cancer sina number 4 da oi adubu cervical cancer womb gi angang khong machin gi cancer sidi nganna khangagadi masi layang bangami nadriba mi dasu akoina hojikti tika thadok bangami mass vaccination program ama hauri masigi khudong chab si khoi karkinos amade manipur gi india gi mafam mayam da laire masigi khudong chab si lobi ho mi khudima akoina mass vaccination HPV vaccination hobinaba yamna ngalingai sahi 3 dagi vaccination se hogadabani thengraga su vaccination to bayai adubu kanaba phangbadi khara wai maram asina masigi vaccination tawsi aduga early awareness tawsi aduga cancer si kibiganu tabu oina khanbiganu aduga hojiki matam chakholaba matam sidadi me khudima isa phana healthy women habadi society ki samaj ki leba ki country ki oina aphaba society aphaba leba akanba mo oigadoribani masigi demakta akhoina ngasigi wakathon kangla gate gi horaga kakino hospital hoba akhoigi naharon singna volunteer singna nursing na akhoi doctor singna sinjaraga tawjabani aroibada marobe pawmuka na pizari MP gi wat liba matamasagi manungda IDP sing awaba koknanaba amadi machoi taina kaiba gumlaba iramda masik kananaba hotnabada yaba leptana hona khigani haina MP Dr. Angomcha Bimolna haikre Manipur ISBT amadi city bus service numitarani gi manungda thabak tawba horagani haina additional chief secretary Anurag Baspaina haikre amasung White House water supply scheme da miyam na ising fanghalu haina thomjin badage ngasi dagi mahausagum ising piba hokre Huzik pawbagi ena ISTB na pizaba paw matang asla lusin jare mideng tabir pumna mapu amukana krumjari